ngasi phongkiba tongan tongan ba manipuri sifong singdigi maruibi I pausing myamda thamjagi ahanbra sanalaiba pauksi digi khonggasaraga Nagaland gi maugi imung mga tanthorakle Khujamada Mao macha 1tamthina phurakle state lengak masil pau phaungnaraga athubada luisinbiyu case athawa Manipur amasum Nagaland gi lonabada leiba kaujuri Kejol sagi ngamkhagi matangna sayetnaba leiba maramna December 15 dagi Mao macha sing angami na taba maphamsing sangba yaroi haina Southern Angami Public Organization sapona laukthokiba matung ina ngarang dagi asat awok sing sek tawba hokraba matung ngasi Manipur gi Mao macha 1tamthina phurakre loinana Nagaland gi angami area da leiba imung manga su tanthorakre Mao dagi phangba pawgi matung ina mi phurakpigi thawdo asi ngasi nungthil pung ahum lom tabada thokibani miyoe du Mao da octo thawduna leibani Imphalom dagi lakpa Nagaland dagi miyoe ani mahakna tadubi dagi Khujama gate phawba thinba salubada mapam aduda hana dagi leiramba miyoe singna mahaki gari edu pharaga Khujama gate ki parking da pushilaga phuba yaba phurba matung thadorakibani soklaba miyoe du Senapati district ki manungsana leiba tabu maidagi Apollo say kuntraga mga apokba losi kawi maki mayamadi makoki sarukta khara sokpadagi Khujama hospital pukatuna lekanaki mako ngawba madi oningba phawbadagi doctor na CT scan lawnaba khan khari amarumda ngasi numidang athengmada Nagaland gi tungan angami area da leramba maugi imung mangagi miyoi singsu sapo amadi sayogi volunteer singna mau da hankinaba tanthorakle hari Mao police station gi oshiga telephone kuthangna wari sanabada magna hai Mao gi Khujama gate mapar phure ba pau phangmadagi police ki team aduna sangshinana ba sem sakhi edu makhata na pau phauna bada miyedu Manipur lanchilakli haiba khangmadagi tadubi hospital satuna yingsinki doctor na ahan bi wina layeng satharaba matung yumda pothaduna lainaba discharge toki Mao gi miyoi sing sangbada sek tawribasi Nagaland gi Kohima district ki manungsan na lairiba Khujama amadi Zakhama da sathaba maramna Manipur police na sangshilubasu yadabagi phibamda lairi adomainam state adugi police station singa pau phauna duna yariba makai pamda thawdok sing thoondana ba akan momong na thabak pakhali ngasi numidang wairam Manipur langa ki commissioner home T Ranjit amasu Manipur police ki ADGP Kailuna Lusingba awang thaki official sing laktuna maugi miyam amasum tungan luki lusing unadana wari watai sanaki madu official sing gi mekedi gi maugi miyam puning fatana laina pamadi yari makai irang asi nem thadri ba phawbadi Nagaland lomda sangdana ba wapam thamki loinana athuba matamna warishin purakna ba lainga na honari haiba wapam singsu official sing aduna phongdokna ki Thasigi taraga mangadigi hauna Southern Angami Public Organization sapo amadi Southern Angami Youth Organization sayo anina Manipur gi Mao macha sing Angami na khundab Nagaland gi mapam sing sangba thinglibasi gi matangna Mao Imphal Market Coordinating Committee gi convener Khuraijam athobuna hai Joko Beli amasum Kojori gi lamasi Angami singi lamni haina sapona pukhalagli buwapam amadi sangsilakli ba khongjang si yamna yumpham yaudawni Manipur gi Mao gi khunja sing asi apikpa phurupni loinana angami singa yengnabada sel thungi phibam sotaba phurup amani haiduna usit thawoiduna sataba thong na haina lawi ngamkhai gi lamasigi matangna mamangna su thengthang kya da sari na ba kya marum laikhrabani maduda Manipur lengana state force thamduna sangdaina na ba hona khrabani Papa maduda Manipur gi state force sing sangsin bada Nagaland lenga ki meki digi wafam amata phongdoraktaba madi mako gi state force sing khud Thingjilaktribadu lamasi Manipur gi ngamkhai manungdani haiba khangbadagini ngasi maksu angami singna customary logi khudong chaba lawduna maugi khunja sing sathariba thawong asi yamna laibak masa tadaba thawongni Christmas maya nakshilakgi yamna harau nungayuna laigidaba matam sida sapogi mathong huktaba thawong sina miyamda angakpa phangna awaba pire masida Manipur gi CSO singi makedi gi mau khunja singi dama kari karama mateng pangba yabagi haibadu hayeng apun mifam ama pangtholaga khanagani committee asigi maikedi gi sum matam gi oina Mao council masum Mao union ga pau phongnaduna angamba makai mating pangnana bonari marasida state government su tumina laisinbigi muta Nagaland government ka pau phongnaduna wathu asigi waroishin athugu matamda purakadamni matam si Manipur gi ngamkhai gi manungdani haina mangjonuna khangduna leirabani Masida wa sakthokhan bigi muta yamna diplomatic oi momong lainga martial pau phaunaduna waration purakadabani maduda tangai phadrabadi home minister pau piduna Mao miyam hingbigi hak matpiriba asi atubada
loisinana bu honagadamni loinana logi wangbada national highway da lakpa maugi khunjasingbu fu chaibiba amadi mayumdagi tanthokpiriba asigi mathakte action lokhatpam thoi ngamkhaigi saru asi itatatana sayenaba leiba maramna surveyor generals of india gi khuthangda amuhana ngamkhaigi saru sapsana onthoktuna nakhai singna thamna bu honapam thoi haina sumangna makhataki sera sida mau council gi president saheni loli na khuyek biduna thadorakpa sirolman hai ngamkhaigi sayenaba sigi matangna hokiba kumja english ngani ga taraga manga taraga tarukta TNG mi People's Organization na kuting zinduna wapamasi customary logi matungina hoyelagani maramasina maikaya matana media statement thadokuna amanama hunnabigi thabak chathabi yaro haina su phungdokrabani adubo masigi ona taina bra tha sigi tareta sapon mipam ama pangthoknaba matung mipam adugi press release ama thadoraktuna hana yanakhiba adugi wangbada sauna singnarakli masigi matangda mau council na tumina laisinba sida miyamna lan ukhibi yabagi akiba lakpadagi tangai padana wapam singasi phongdokpani haidi sapogi sirol aduda mau amasu maram khunja singasi punsinduna angami singi mayokta leple haibu wapam phongdokli adubu wapam asi yumpham yaudabani handakdasu northern maram students amadi youth organization na southern angami youth organization ga tha sigi mangada apunwa mipam ama pangdoktuna madugi pawdo media da marik sumna phongna khrabani loidana sapogi serol aduda mau council na manipur lengaki mating lauduna sayenariba mapamasida CRPC gi section chamaga nifuga mari salairi habigi wapam thamli adabu wapam asisu yumpham yaudabani marasida sapona manipur romdagi sanglakhiba SDRF NDRF amadi DC Senapati yawn official singa lamai sakpagi matangda ungkhana khiba hokiba kumja English ngani ga kunga mathoi January thar laikhrabani loinana maurom de gilakpa singaro yamata zuko tampak sangba yaru habu wapam su sapona phongdokhiba laikhrabani adomoina zuko beli gi saru ahum thokpagi ani di manipur gi ngamkhai manungda lairibani maugi khunja singa si manipur lenga ki makhada lairibani maramasina manipur lenga ki makhara thoram pangthokna singba sing sathabani masida maral siduna wathu asi thingjin tamthokti sapona mamangda TPO ga yana khibu wapam adu thugairak maramna tha sigi taraga nipana masum taraga mapanda kohima da sathanaba thorang toriba TPO gi mipamasi atai atop sapagada mapamda oina pangthokpiu madu natrabadi TPO gi mipamadu da mau council gi mihut amata saruk yaro hena susirol aduna makhatari makasa tharako oina to papamna you legalization objection kauri Manipur lenga na Manipur dagi liquor da athingba thamlamba du lauthokna ba lep ki bu ware badugi matangna kanagomba CSO sing NGO sing lanai mioi sing na makoigi apamba mot natragana wakolon sing phongdok ningba leirabadi madugi matangda aibo oina post ki kuthangna natragana masala tuna white paper on lifting prohibition of liquor in Manipur gi expert committee gi chairperson su oiriba excise ki commissioner lamphet pat impal leiba office notification asi phok numitegi numit tare ni gi manung pisin biu haina expert committee gi member secretary na khuyek bi na thokpa notice amana su khangalakli makasa tarak poina to papaw mo BSF ki assistant commandant amadi ma ki loina bi AR na fudrakre soktuna lekana kre Assam Rifles na Impal More lambi sida lakpa miyamda maram sadan otnaibi ki thabak kya sathabigi wokat kya leidingai sera sida ngasisu BSF ki assistant commandant amama ki loina bi magasu Tenopal district ki Sitalam khai leiba kun su Assam Rifles ki personal sina phudharak padigi sijo hospital Impal lekana kre thawdo sibu Manipur amadi India lenga na athupa matamna khut thingjinduna action lokatrabadi miyam ga loina na akan mokongjang sangsilagani hena Cookie Student Organization Tenopal District ki mekedi section 1 nakli thawdo si ngasi numijung pung tarani thui tapa matamna thoki bane haidi thawdo si ki matang na phangmo pawgi matungina Assam Rifles na phubri gi soklaba BSF ki assistant commandant adu Jammu and Kashmir posting tabani makhoi ani si more de imung munung gi miyoi singa loina na lakhi bane makhoi na sitalam khai gi Assam Rifles ki check post gari check tawbi gi khamna bhona bada assistant commandant aduna thorakpa tata safari aduna electric pole amada khasitang thengnaki aduga gari adusu khamna na bhona bada khara sokhi thawdo adugi wahaudugi Assam Rifles personnel sing aduga assistant commandant gi loina bi aduga hana mari yena bada Assam Rifles ki nupa sipoi night suber tomor na assistant commandant adugi loina bi duda khutharui hairubadigi maki mapure be assistant commandant yokshilaktuna ungkhana badu sokthorakpadigi ahen Assam Rifles ki personnel tara gani thui muk sangsilaktuna assistant commandant aduda kaw thin torakpadagi puna lakminariba mabo aduna khamna bohona bada are mata ki hairi
Assam Rifles na phubri soklabi assistant commandant amadi maki loina bidu Tengnopal PIC da first aid pira batung sijo hospital lekanakhre loina thaudo siki matana Tengnopal police station su case malokotuna thigat phaukrari amoromda thaudo odu gi matangda ASP Tengnopal office the assistant commandant adugi imung manung amadi kun suba Assam Rifles official Singapore na faminaduna wadi sanaduna waroshin purangna bohona badasu yana pa purak pangamkidre wari sanabadu da saruk yarakhiba kun suba AR officer amada thaudu odu kamdawna thokibano haina permission hangluba boika amata phongdok lamdana mafam adrugi sakhi nakalamoromda Impal More da Assam Rifles na misa miyam ngehak leitana awawa pibigi thaba se lakliba Christmas phawagi manungda leptrabri khongjang kya sangsilagani haina Koki student organization Tengnopal gi secretary Daniel Smatena laingal section wa thamlakli Hiramasiga mari lainana ngasi Tengnopal pangthokpa permission unaba mada Daniel na makhatana hai More lambi da Assam Rifles na misa miyambu maram sadan awaba pibigi thaba si toimankre Assam Rifles na lambi sida lakpa miyambu maram sadana thingbadagi ambulance lakpa anaba phawa sikhiba lekre masigi mathakta IPS nupi officer phawa otnaibi ki thaudoki waroisin phawa loidringaida ngasisu BSF ki officer Manipur suti tholopa kuidriba amabusu mahaki loinabi amagi mamangda miya mamangda tamthina phubu saibigi thaba asi tholakpa asi case at Tengnopal district na yaningde maramasina thaudo sida lengakna so akan mamiyeng sangduna lambi sida Assam Rifles sathariba thaudo si lefalo kariguma lakliba Christmas phaw lambi sida Assam Rifles sathariba ka hen thabak singasi leptrabadi loop asina miyam goloinana khongjang kya sangsilaga naiki makhasa tharak poina to papawmana nongoi maruna panba miyema ki asibak sang iroi salam da fangli mayang Impal police station na konba iroi salam manungda sakangda basingna ngara nungtil pung amaga minute kunlom taba matamna nongmoina kaplambada miyema sire amana sokpodigi lekanakhre police tagi phangwa pauna nongmoina kaplambada ki thaudo odu leikidraba miyedu gi maming phundre mayum Amir Khan Seikuntra apoko leikidraba Abdul Gafar kawi mayang Impal Bingul dagini soglaba miyedu gi maming na MD Azad Elias Ra Seikuntra ga manga apoko leikidraba Hatim Ali Elias na hayai kawi mayang Impal Bingul makhale kai dagini Makhui ani bungara nungtilgi pungpham maduda iroi salam na sakang basingna nongmaina kaplambada Amir Khan nongmai maruna panduna thina sokpadagi lekatnaba nangdana lekidabani adugi MD Azad Khan nongmai maruna panduna sokpadagi haujik ras ministry da lekatnari thaudu oduga mari leinana mayang Impal police station su moto case kya lokhatpaga loinana lekidraba miyedugi asibaksang postmortem gidama rims ki mok thamkhre Atopa paomana Madhya Pradesh ta makhong mari panba angang nupi macha ma pokre Madhya Pradesh ki Gwalior district nupi amana makhong mari panba angang nupi macha ma pokre masuma phamadugi miyam da madubu karamna oibe yari bano haina khangning bana langtak nankre mafam asida leiba Kamla Raja Hospital gi Women's and Cells Pediatrics Department da Sikandar Kampu locality gi RT Kuswahana Yumsakashan Numita Angang to Pokibani. Now no pok angang to Masapai Haina Doctor Singhaiki. Angang Nupi Masadugi Arumba KZ 2.3 ni Poklaba Matung Zairogia Hospital Group Gwalior gi Superintendent Aduga Loinana Dr. Singhi team na angang do examine toki. Angang do pok pada makhong marigaloina na poki ma physicals deformity lay amasu medical science ki londada Issuapegas Haina Koba fetus Karahena Yawi Haina su Zairogia Hospital Group ki Superintendent Dr. RKS Dakarna ANI Daiki Karigumbe entry edu saruk ani thokna khaidok haksang adu mafam anida develop tori masigi angang nupi masa sigi khwangi makha thangba saruk adu ehenba khong ani ga loinana develop toraki adu bo hairi ba khong sing adu active oidi pediatric department adu gi doctor sing hauzik haksang adu gi atai mafam atopa deformity leibra haina sectori karigum Masa Pana Lairabadi ahen Kong Sing adu surgery Tauraga Latokigani, Madu Oirabadi Mahak, Mayamga Manab Mausagi Punshima the Labangangani Hanasu, Dr. Dakar Nike. Angang no Pimasa do Hausi, Kamla Raja Hospital gi Pediatrics Department gi Special Neuro Care Unit Tamli. Angang adu gi Haksangi Piva Madu Leptana Monitor Tori. Dr. Singamagi ahen Bakong Sing adu surgery Tauraga Latok Nabigi Matang Warishanari. Hausiki Oina Angang no Pimasa adu Mapung Pan Haksang Pana Lady. Masigi Mamang Sayishigi Mars Tada Madhya Pradesh ki Ratalam Nupiamana Mako Ani Makut Ahum Amasu Makongani Galoina Angama Poki Matamadur Angang Adubu Laying Kiba Doctor Brasias Lahotina Mataimana Adugi Ahanba Angang Shihanagi sonography report Angang Ani ni Hana Fongdu Hana ANI Daiki
masi yamna tangna thokpa mani masi gi punsi yamna sangbu oiro hena manai ki anga adu kg ohum lom lumi amasum spinal cord ani amasum sakhaw ma pali masi yamna sayena ba phiba mani anga adu da dicepheric paraphagus haina koba condition ama lei haina su doctor brushes lahotin haikena su paushna makhatana phongdorakli hoyelan paudi ge topa maruiba paukhra na mu smart city gi manglak nagadori bra imphal mayul gi naga nala pumnam namle leba asigi city singda paikhatnabagum state asigi sumi khwaidigi sinba city ama oiriba imphal city bu smart city uhenabagi dam ngasidagi na sahi taruk longi mamang kumja english ngani ga taraga trukta mata madura laikiba manipur lengana masin mai muba horakibagi matungina tungda lakpa lengak singna mathau taba thabak sing leptana pekhalaklabasu khorambal kaithilgi sarukta yauksinduna imphal mayul da lairiba naga nala angakpagi phibam lairaktuna pumnam namle numi khudingi mina sikna saina ba ngamdana tilliba khorambal kaithilgi sarukta yauriba naga nala gi phiba masi makhatana adumak lairagadi lengana imphal city bu smart city uhengani thaurangdiba manglan si manglak nagadori bra haibu wohang songthurapaga loinana pumnam namlaba naga nala na maphamsida tilliba miyamda tamthiraba laina kya pokolakadra haibigi waphamsu tholakle hairiba saktamasi December 13 English singani kunni thu nungthil pung ahum makhai tarakpa phawbad oikiba naga nala paringi saktam naga nala gi oirakliba phiba mashigi matangna masi bohak thengnariba miyai kya na torakpa wakachingi matungi ngasi nungthil pauksi sigi makaidigi naga nala gi phibam hak thengnana satuni yeksinki mayam punamangna naga nala hairaga khangnariba khuyathongi traffic island gi nungsup thangmada pukri asawbagi mamang oiramna lairiba kilometerium gi makha thangba saruktagina khoirambal kaithil gi maharani thong phawgi marakta lairiba saru asidi hairiba naga nala gi masangasi sai kharagi mamangdagi legana makthaba concrete slab haijinduna thamlakpaga loinana slab haibeda thongjindaba amasung wat haubu saruk singna yot ki taragi zali khajinduna amasung kopsinduna thamnakibani adubo hairiba mafamasida hauji slab mathaktana gari masa amasung asoba kayagi parking oishinnabaga loinana masigi maraktasu Imphal Municipal Corporation IMC na ayaba pidrabasu mana masing amadi adai polam sing yonbi nupi khara dumak mafam matamgi yenglaga slab mathakta phamjinduna lairibani sohairi makasa tarak poina to papawam na ngasidagi strike toriba lenga ki doctor singna mask casual leave ki khongjang hawgadori tuan ba dima nipan taraduna makhal kya gi khongjang sing sangsilakiba All Manipur Health Services Doctor Association AMHSDA gi lenga ki mute sing demand sing sigi matang na unadana wari sanabada demand mari gi matang dadi nakalani gi marak yasinabagi phibam lakhrabasu lemori ba demand mari gi matang dadi yana pa puraktabadagi makhatana sangsilapa khongjang gi sarwa moina hayeng digi hauraduna association sigi doctor singna nomugi oiba mass casual leave ki khongjang sing sangsinba horagani hari wafam asi association sigi general secretary Dr. Loli P Maugi sirol amana phongdorakani Hauzik power strike torakliba doctor singa Manipur lenga ki marakta laikhai tanadriba demand mari edudi time bound scale promotion piba specialist doctor singi thabaktagi pathabagi matamasai sei humpuga manga ohenba masum non specialist doctor singi administrative post piba tare sub central pay commission gi matungina January ama English singi ni taraga truktagi lakhatuna non practicing allowance NPA piba masu Manipur Health Services Rule 2020 dudwa major amendment sing tawbagi demand sing hain spouse na pali makasa tarak poina pongna pampauksi diga to papaw manamo IM gi maike digi wapum khara thanakli NSN IM gi chairman Q tuku by chairman's Tongmet Wangnaw amasum General Secretary TS Muibana sign tawduna ngasi thokpa joint statement amada English ngani ga taraga manga ki August 3 da sign tawkiba framework agreement gi matangda wafam kya phongdokre joint statement sigi matungina framework agreement hairibasi India government na agagi unique history amasum position sakhangi haibani nagagi unique history hairaga naga sing independence ki entry leje naga sing unions of India natragana Burma gi saruk ama natragana atai sakti singi saruk ama khak oirakti unique position hairaga Nagaland gi position amasum situation asi political oi masi India na Nagaland namfuda sangsilakpa gi case ni India gi oiba law and order problem na ti habisni nakal anina amagi position khange amasum democracy da ningtamba haibisi miyam gi khakta lei haibisi wakhaltai maduna Nagaland gi ningtamba si naga miyam gi khakta lei haibisi sakhangmani share sovereignty haibisi ningkha tamba India gi miyam amasum ningkha tamba Naga mi singna area kharada sovereign power share tawbaduni
Naga ki national identity sakang ba masum Naga miyamna Union of India reject tawbuna maram oiraga India government na nakalani gi inclusive oiba peaceful coexistence gi anawa mariama propose tawbuni inclusive oiba hairaga political group punamak yauna Naga pumba bu konsinmani anawa mari haiba shina framework agreement yumpa moiba anawa mari amani nakalani gi marakta puna hingmina ba hairaga India gi mi amasum Naga gi mi punna hingmina bani Naga national flag amasum constitution gi wapam asida India gi lusimbusing gi wakal the flag amasum constitution asi ningkha tambagi sarwa ma oi haiba shini maram asina framework agreement gi principle yumpa moiraga naba laibasing ya naba purang naba hotna ri haina su joint statement asina su haidi lusilak po ina sport news sangkatang mayam na thamjaram ge FIFA World Cup Qatar 2022 mayam na tentak na thamjage ngasidi Argentina amadi France makhoi gi ahum suba title gi damak sem saba loikre Croatia amadi Morocco bronze medal match tangasi Khalifa International Stadium na thingnaragani Mezicals Lionel Messi na Qatar aroibo ina maki fazabasing final gi damak khaksinduna thamgrari World Cup title gi damak midfielders Griezmann na France ki hizau honanaba sem sakriswari FIFA World Cup title anirak lobangam kraba Argentina amadi France na makhoi gi ahumlak suba title gi damak Lusail's iconic stadium na numaisi numiki numidang pung nipan makhaida lamba taunana ba sem saba loikre Lionel Messi na aroibo ina mohaki trophy cabinet World Cup trophy hapsin ba ngamna bu honagadori amaramda defending champion France na amuhana title lawduna record thamna ba panam thamli Lebani sina hausuk pawbra puna football match taragani sanakibada Argentina na taruk mai pakke duga France na ahum mai paklaga ahum amana draw oikibani leba sina handa ki thengna gadoriba si tarahum do shubani aduga World Cup ki oina marirak subu oigidoribani Argentina na English nga magasamapan kontra Uruguay World Cup ki group stage ta France po ama 0 da maithiba piduna nganna tournament sidagi mapan thonki Luis Montina sanabigi marfugo matu suba minute ta Argentina gi amata ngairaba goal sanmangamki kumza English nga magasamapan humdraga nipan Argentina na World Cup lebani si amuhana group stage ta thingna duna Argentina na France po aniyamada maithiba piduna knockout stage yoba ngaman kide Daniel Sarela na Argentina gi opening goal salaba matung Michel Platini na sanabigi humfugomada suba minute France ki equalize goal sanki matung tarakpada Leopoldo Luki na sanabigi humdraga mari suba minute Argentina gi mai papagi maroiba goal san mangamki madugi matung English nga niga taragani pan Russia World Cup ta Team ani asina ahan boy na knockout stage ta thengna khibada France na Argentina bu mari ahumda maithiba piramlaga quarter final sankhya madi sayesima ki World Cup title su France na loba ngam khibani hairi leba ani asina numaisa numita Lusail iconic stadium da lebak lep kadoriba sida record kya thugai khraba Argentina gi Latin genius Lionel Messi na maki aroiba FIFA World Cup sida anabo puari inaba maki leizaba potential sing numaisa numita uthoknabagi dama khaksinduna thamkre Messi na handaki World Cup sida Maradona na World Cup salama goal gi record thugaiba ngamkhibaga loinana Lothar Matthäus na Argentina gi World Cup match kungamanga saruk yabagi record yumsake numita manana thamkhibaga loinana numaisa numit ki match asidagi thugaiba ngamlagani Messi gi haithoi singthoiba sina malem gi akoibada leiriba football gi fans sing wa ngangba thoktoba makai nungaiba ma phangalagani Panba yabadi Messi na si taragum na shurapma matamna Argentina thadokuna Barcelona gi na sing semgatpada saruyaki mak yamna pikpagi nunanglam labasu cost France risk card lakpadagi maki sai taraga taruk suba matam English ngani ahum Portugal sanakiba friendly match ahan boina senior kawanki madugi matung Messi na game satreka humdraga nipana goal satruka humdraga ni tuisanduna Barcelona gi matam supagi top scorer amadi khwaidigi yamna match sanaba sanaroi oibangamki man English ngani ga taraga mathuidigi ne taraga ni thuki season amada goal yankhai sanduna Liga gi scoring record thamangamki Mangna mamang si Paris Saint-Germain laktringi mamangda La Liga gi title tara amadi Champions League trophy mari yauna Barcelona gi puna trophy kuntraga manga lobungamki Messi na Argentina gi media outlet ama oiriba Diario Deportivo Oleda phongtokibda numaisu numita sanagadoriba match asina maki World Cup ki lami gi aroiba oiraga naki andaki World Cup asida excitement kya phangba madi aigi World Cup ki journey da final sanaraga losingadoriba si aingonda yamna nungaiba phawi amadi sumaina aigi
वर्ल्ड कप की जर्नी लुसिन ख्वाई हेन फबने है अर्जेंटीना की कैप्टन मखा ताकी हौजगी मैं पाउस मत लुसिन मैं पुनः नवाबदी